Tarubi nongthanggi manakta changsilaklaga haire. Dada, kyam kuirage? Nongthang khumde pairiba rumaldu tingthokduna manakta pakna thai. Tarubida yenglaga phamu haibage ingit tawrae. Tarubina aigi se yauriye, aigi se tharaga phamge. Dadagi do motkani phamuyeba. Beg hangdokduna rumal lauthoknaba hotnari Tarubi. Nongthang khoimai haide nageta mi leibra haifet yengi. Mamaidu lay thoraktabi oi thangba makhutuna Tarubigi khudangdo tap pairaga chingthai aduga phamu haibagi mangaktu elle. Tarubi tapna makhutna ngaklaga famthai. Kaino wagam tangang dresiba kaidawrage dada sauri raba. Nongthang yam tapna nokfet tawna phamu haibada adugyam ngangnari do kaigino. Phasabi nangi khonjeldo thamoida recording tawrin. Saubai ba thamoiga panjadeko. As dada nangse kita fau hongamdre hanagi phibamda adumak leirami. Ish yam hongabanida nangna khangda tawrin. Aigi mittadi dadagi asengba saktamdo adudang ui hojik suni. Thaina chahi ahomgi mamangda ukhiba oikibana tawdo hojik sadum oiri ahongba leite. Hoi maithongdi kitang ahan malami majuroina phasai adusu. Masidi chahi no ihanbani masibu ahongbani haigadrani dada. Nangna khangdabam leire nungsi laboratory da pusalaga aigi thamoise X-ray machine da thamladi kachin koya phau nangi nangakta nappaga leiramni yengningro nangbo masidi mausagi natraga kutsemgi maithongda oiriba ahongbaduga manade thamoi singna nungsibagi thamoina thamoida oihanba ahongbani sathina hongba ahongbani isagi ming phau kau kibra khangde Tarubi nokfet tawna rasi lebi chinbalduna mong hada haire. Dadadi thamoibu yauri. Aidi kuire. Dadagi oikiba. Mapamatam charakanda aigi limhauriba thawai swak changso dadada pata panbidoini. Thamoidu tang masa khangna ngaibiyo. Nongthang Tarubibu mamit gupta khai yengi. Tarubi nongthangna yenglakpadu khangi. Yengsinada saraga beg hangdoktuna Uncle Chip amaga ising bottle macha amaga lauthokduna nongthangda pire. Dada ising khra thau waramgani nungsa maraksida laibak tu so mangak tangai. Se aigi rumal sina daitho. White machugi rumal ama pisele nongthangna acha bochaina leidoni kaido leire no me. Dada pisaning dana leire ni chapmanai se aina leire so dada na leire so ado adai thaba kai leire ke kai kai da chaklu do leige ba. Nongthang laibaki humang marik tu daithoi loiraga rumaldo Tarubi da pire. Ising bottle do makhom leithoklaga yam anirak ahomlak thakchele ising thakpa loiraga chips to segairaga chaba hawi chana nungsu charose ngasigidi thabak loire horen bazar da changaga tombigi sendal amtang leminaruse. Tarubi rumaldo bag da hapchele adudi waring haksana kise dada yumhan ba thengadra yum daga laroi swai da bora thara tumadon nang soan bayar is aduna faraja padoini nongalaga ranji yuminasi angawa makhal yami na taknaba nungsi basa anytime anywhere ngawbe hands proof biduin as wathi de nang suwadada Tarubi thawai ta na nokche yengliba makhai mitfam hongningdaba nongsibi magi maithongni tariba makhai penba naidaba pamubi magi khonjelni Momono pamaithong ubada thamoidu nungoli. Haipetang kathoklaga tabarabi chinbalna chinglap tawna noklak paminokto nongthangi di thawaini adudabu yengningduna nokhallibani. Nongthang khongrai chalaga phamlamba makhongdo sangna tingthore. Makhot aniduna napi mathakta tungoina namasado sauduna mamai onsilaga yare khranode leboi pitribiga loin tumbadare. Tarubi nongthangdi yenglei Amukta ukhitriba nongthangi meeting do karino haiba mahak khangde nungsibagi meeting sumanba ningamdabagi mamishu taba manba artha ani chenba paukhong puba meeting do kari haining libano khali ngaida nongthangna makha tare khaino do muni do so ron base traffic jam tho ine ibo masak phajabi nupi na muni yengak base thamoi se makup mamai ngawba jani Tarubi mamai leithoklaga hairasune Nungsida, kema hydroswek da nungsida, kari laina bu sarakpa no khangde. Tarubi mamaido nongthangdo onsilaga, dada yare lepo, angawada angawa malak tawreba. Khangdre da nongdamba, nungsina dringai so ngawkibani.
ꯅꯨꯡꯁꯤꯅꯔꯁꯨ ꯑꯗꯨꯝ ꯉꯥꯎꯔꯦ ꯀꯥꯏꯅꯔꯗꯤ ꯁꯃꯨ ꯃꯈꯣꯡꯗ ꯏꯕꯦꯆꯥꯒꯤ ꯇꯥꯃꯣꯌꯥꯏ ꯑꯣꯜꯂꯅꯤꯗꯤ ꯇꯔꯨꯕꯤ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯅꯣꯡꯊꯥꯡꯒꯤ ꯄꯥꯝꯕꯣꯝꯗ ꯁꯦꯠ ꯁꯦꯠ ꯊꯥꯏ ꯗꯗꯥ ꯌꯥꯔꯦ ꯍꯥꯏꯕ ꯅꯨꯡꯁꯤꯅꯁꯦ ꯍꯥꯏꯕꯅꯤ ꯉꯥꯎꯁꯦ ꯍꯥꯏꯕ ꯅꯠꯇꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯩ ꯑꯣꯏꯅ ꯑꯉꯥꯎꯕꯤ ꯑꯣꯟꯗꯧꯔꯦ ꯃꯤ ꯃꯃꯥꯡꯁꯤꯗ ꯅꯣꯡꯊꯥꯡ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯉꯧꯔꯣꯛ ꯉꯧꯕ ꯌꯥꯈꯥꯒꯤ ꯃꯌꯥꯗꯣ ꯍꯥꯏꯐꯦꯠ ꯀꯥꯔꯞ ꯇꯧꯅ ꯐꯤꯜꯝꯗ ꯗ꯭ꯔꯃꯥꯗ ꯍꯦꯔꯣꯏꯟꯗꯨꯅ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯔꯛꯄꯗ ꯍꯦꯔꯣꯅ ꯂꯝꯄꯥꯛꯇꯒ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯤꯕ ꯐꯃꯨꯡꯗꯒ ꯐꯤꯇ꯭ꯔꯤꯡ ꯐꯤꯇ꯭ꯔꯤꯡ ꯀꯥꯎꯔꯒ ꯆꯣꯡꯕꯣ ꯐꯟꯕꯣ ꯇꯧꯔꯤꯗꯣ ꯑꯉꯥꯎꯕ ꯅꯠꯇ꯭ꯔꯗꯤ ꯁꯥꯖꯦꯜ ꯇꯧꯔꯤꯅꯦꯅ ꯍꯥꯏꯒꯤꯔꯣ ꯇꯔꯨꯕꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯧꯊꯣꯛꯂꯒ ꯑꯗꯨꯛ ꯌꯥꯝ ꯁꯥꯊꯤꯅ ꯀꯩꯕꯣ ꯑꯩ ꯉꯥꯎꯔꯦ ꯗꯗꯥ ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏ ꯌꯥꯗ꯭ꯔꯣ ꯏꯊꯟꯇ ꯉꯥꯎꯕꯗ ꯀꯌꯥꯝ ꯋꯥꯈ꯭ꯔꯦ ꯕꯤꯇꯤ ꯄꯥꯔꯛꯁꯤꯗ ꯑꯃꯨꯛꯇꯪ ꯀꯨꯆ ꯍꯣꯇꯥꯍꯦ ꯇꯧꯁꯤꯔꯣ ꯇꯔꯨꯕꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯑꯦ ꯌꯥꯔꯦ ꯆꯠꯂꯁꯤ ꯃꯁꯛꯁꯤꯒ ꯏꯐ ꯍꯦꯛ ꯐꯖꯈꯩ ꯅꯌꯥꯗꯨꯅ ꯃꯔꯣꯜ ꯑꯃ ꯔꯥꯁꯤ ꯆꯔꯣꯡ ꯌꯥꯟꯕꯅꯦ ꯑꯌꯤꯡꯕꯒꯤꯁꯨ ꯈꯔ ꯈꯜꯂꯨ ꯀꯩꯗꯧꯒꯦ ꯃꯇꯨꯡ ꯃꯅꯥꯎ ꯅꯌꯥꯗꯣ ꯍꯦꯛ ꯍꯦꯛꯒꯠꯂꯛꯄꯗꯅꯦ ꯅꯆꯤꯟꯕꯥꯟꯗꯣ ꯌꯦꯇꯨꯝꯅ ꯐꯣꯠꯆꯤꯟꯕꯤꯔꯅꯤ ꯉꯥꯏꯈꯣꯏ ꯆꯠꯃꯤꯟꯅꯁꯤ ꯑꯝꯇ ꯐꯝꯊꯔꯛꯈꯣꯁꯤ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕꯅꯦ ꯐꯝꯃꯨꯁꯤ ꯑꯝꯇ ꯅꯥꯄꯤ ꯃꯊꯛꯇ ꯊꯥꯔꯤꯕ ꯔꯨꯃꯥꯜꯗꯨ ꯂꯧꯈꯠꯂꯒ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯟꯊꯣꯛꯏ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯊꯥꯏ ꯁꯤꯗ ꯐꯝꯃꯨꯁꯤ ꯇꯔꯨꯕꯤ ꯐꯝꯊꯔꯛꯏ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯇꯣꯛꯏ ꯌꯦꯠ ꯊꯪꯕ ꯈꯖꯥꯏꯗ ꯇꯥꯔꯛꯂꯤꯕ ꯁꯥꯏꯗꯣ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯅꯥꯞꯄꯗ ꯌꯦꯞꯈꯠꯂꯤ ꯑꯗꯨꯒ ꯅꯣꯡꯊꯥꯡꯗ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏꯗꯣ ꯃꯈꯥꯗ ꯂꯨꯛꯊꯈꯤ ꯌꯥꯝꯅ ꯇꯞꯅ ꯅꯨꯡꯁꯤꯅ ꯗꯗꯥ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤ ꯁꯪꯁꯥꯔꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯄ ꯉꯝꯒꯗꯕ ꯃꯥꯜꯂꯦ ꯑꯩꯅ ꯗꯗꯥꯕꯨ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯤꯁꯦ ꯀꯩꯒꯤꯅꯣ ꯗꯗꯥ ꯅꯪ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯌꯨꯀꯣ ꯑꯍꯣꯡꯕ ꯍꯥꯏꯕꯗꯣ ꯂꯩꯔꯛꯀꯅꯣ ꯑꯩ ꯏꯊꯟꯇ ꯌꯥꯝ ꯋꯥꯍꯧꯅꯤꯕ ꯉꯁꯥꯏꯈꯩ ꯃꯌꯥ ꯍꯤꯒꯠꯂꯝꯕꯗꯣ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗꯗꯤ ꯅꯣꯡꯊꯥꯡ ꯐꯤꯜꯝ ꯗ꯭ꯔꯃꯥꯒꯤ ꯁꯤꯟ ꯑꯣꯏꯍꯟꯅꯤꯡꯂꯦ ꯇꯔꯨꯕꯤꯕꯨ ꯑꯃꯨꯛꯇꯪ ꯃꯊꯥꯗ ꯀꯣꯟꯁꯤꯜꯂꯒ ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯏꯍꯨꯜ ꯑꯃꯠꯇ ꯆꯤꯊꯗ ꯄꯥꯎꯗꯝꯅꯤꯡꯂꯦ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯊꯃꯣꯏ ꯑꯅꯤꯅ ꯂꯨꯅ ꯀꯅꯥ ꯈꯪꯍꯟꯗ ꯁꯦꯝꯖꯕ ꯊꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯑꯣꯏꯕꯅ ꯇꯥꯏꯕꯪꯅ ꯁꯦꯝꯕ ꯁꯃꯥꯖꯁꯤꯒꯤ ꯆꯠꯅꯕꯤꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯔꯤꯕ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯂꯦꯝꯖꯅꯤꯡꯉꯥꯏꯅꯤ ꯇꯔꯨꯕꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯛ ꯋꯥꯡꯅ ꯊꯝꯂꯤꯕ ꯅꯣꯡꯊꯥꯡꯒꯤ ꯊꯃꯣꯏꯅꯤ ꯅꯣꯡꯊꯥꯡ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯕ ꯃꯇꯨꯡ ꯊꯣꯏ ꯊꯥꯖꯕ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯔꯒ ꯆꯠꯃꯤꯟꯅꯁꯤ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝꯗ ꯂꯥꯏꯕꯛꯅ ꯆꯩꯅꯥ ꯃꯁꯤꯡ ꯈꯪꯗꯅ ꯄꯤꯔꯕꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯄꯨꯝꯅꯃꯛꯇꯒꯤ ꯊꯥꯖꯕꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗꯨꯅꯤ ꯊꯣꯏ ꯊꯥꯖꯕ ꯍꯥꯏꯕꯗꯨꯅ ꯉꯁꯤꯁꯨ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕꯅꯤ ꯊꯥꯖꯕꯅ ꯂꯩꯈꯣꯡ ꯁꯣꯝꯈꯤꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯧꯔꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤ ꯂꯩꯔꯥꯡꯁꯦ ꯊꯋꯥꯏ ꯍꯥꯞꯄꯤꯒꯦ ꯍꯥꯞꯄꯤꯔꯣꯏ ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯩꯔꯦ ꯉꯔꯥꯡꯁꯨ ꯉꯁꯤꯁꯨ ꯍꯌꯦꯡꯁꯨ ꯑꯍꯣꯡꯕ ꯂꯩꯔꯔꯣꯏ ꯈꯦꯠꯅꯕ ꯂꯩꯇꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯇꯔꯨꯕꯤ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯣꯏꯅꯔꯛꯏ ꯉꯁꯤ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯅꯣꯡꯊꯥꯡꯅ ꯃꯥꯕꯨ ꯑꯗꯨꯛ ꯃꯃꯜ ꯂꯩꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯝꯕꯤꯔꯝꯕꯁꯤꯗ ꯍꯔꯥꯎꯁꯤꯔ ꯅꯠꯇ꯭ꯔꯒ ꯂꯥꯏꯕꯛ ꯐꯕꯤꯅꯤ ꯈꯜꯂꯁꯤꯔ ꯍꯥꯏꯗꯣꯛꯐꯝ ꯈꯪꯗꯅ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯅꯤ ꯅꯣꯡꯊꯥꯡꯗ ꯌꯦꯡꯂꯒ ꯗꯗꯥ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯋꯥꯍꯩ ꯊꯣꯔꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯇꯔꯨꯕꯤꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯑꯉꯥꯎꯕꯤꯁꯤꯗꯤ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯃꯤꯅ ꯎꯔꯒ ꯔꯣꯡ ꯇꯔꯟꯗ ꯏꯖꯠ ꯃꯥꯡꯅꯅꯤ ꯇꯣꯛꯑꯁꯤ ꯆꯠꯂꯁꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯆꯠꯂꯁꯤꯔꯣ ꯆꯠꯂꯁꯤ ꯅꯣꯡꯊꯥꯡ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯏ ꯅꯪꯒꯤ ꯄꯔꯁꯇꯣ ꯑꯝꯇ ꯄꯤꯔꯛꯎꯁꯦ ꯀꯩꯒꯤꯅꯣ ꯗꯗꯥ ꯄꯤꯔꯛꯎꯅꯦ ꯍꯥꯏꯔꯒ ꯅꯣꯡꯊꯥꯡꯅ ꯇꯔꯨꯕꯤꯒꯤ ꯄꯔꯁꯇꯨ ꯂꯧꯏ ꯄꯔꯁꯇꯨ ꯍꯥꯡꯗꯣꯛꯂꯒ ꯀꯩꯀꯩ ꯌꯥꯎꯔꯤ ꯌꯦꯡꯉꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯔꯨꯕꯒꯤ ꯐꯣꯇꯣ ꯄꯥꯁꯄꯣꯔꯠ ꯑꯅꯤꯒ ꯔꯤꯁꯤꯞ ꯑꯃꯒ ꯌꯥꯎꯔꯤ ꯔꯤꯁꯤꯞ ꯃꯔꯛꯇꯨꯗ ꯂꯨꯄꯥ 100 ꯆꯞꯄꯤ ꯑꯅꯤꯈꯛ ꯇꯪꯈꯥꯏ ꯊꯦꯛꯆꯤꯜꯂꯒ ꯌꯥꯎꯕꯗꯨ ꯄꯨꯊꯣꯔꯛꯂꯒ ꯂꯨꯄꯥ 200 ꯈꯛ ꯄꯥꯏꯕ꯭ꯔꯣ ꯅꯪꯕꯣ ꯐꯣꯇꯣ ꯄꯥꯁꯄꯣꯔꯠ ꯑꯃꯗꯤ ꯑꯩꯒꯤ ꯑꯣꯏꯔꯅꯤ ꯂꯨꯅ ꯂꯧꯕꯒ ꯅꯠꯇꯦꯀꯣ ꯃꯄꯨ ꯃꯃꯥꯡꯗꯅꯦ ꯂꯧꯔꯤꯁꯦ ꯅꯣꯡꯊꯥꯡ ꯃꯥꯒꯤ ꯄꯔꯁꯇꯨ ꯍꯥꯡꯗꯣꯛꯂꯒ ꯇꯔꯨꯕꯤꯒꯤ ꯐꯣꯇꯣꯗꯨ ꯐꯖꯅ ꯍꯥꯞꯆꯤꯜꯂꯤ ꯍꯦꯛ ꯍꯥꯡꯗꯣꯛꯄꯗ ꯎꯒꯗꯕ ꯃꯑꯣꯡꯗꯅꯤ ꯍꯥꯞꯂꯤꯕꯗꯨ ꯇꯔꯨꯕꯤ ꯅꯣꯡꯊꯥꯡꯅ ꯇꯧꯔꯤꯗꯨ ꯌꯦꯡꯂꯒ ꯂꯩ ꯋꯥ ꯉꯥꯡꯗꯦ ꯐꯣꯇꯣꯗꯨ ꯂꯧꯕꯒꯤ ꯃꯇꯥꯡꯗꯨꯗꯤ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯐꯣꯇꯣ ꯍꯥꯞꯄ ꯂꯣꯏꯔꯒ ꯅꯣꯡꯊꯥꯡꯅ ꯃꯥꯒꯤ ꯄꯔꯁꯇꯒꯤ ꯂꯨꯄꯥ 100 ꯆꯞꯄꯤ ꯑꯃ ꯂꯧꯊꯣꯛꯂꯒ ꯇꯔꯨꯕꯤꯒꯤ ꯄꯔꯁꯇ ꯍꯥꯞꯆꯤꯜꯂꯤ ꯁꯤꯁꯦ ꯅꯪꯒꯤ ꯄꯔꯁꯁꯦ ꯂꯧꯖꯔꯣ ꯐꯣꯇꯣꯒꯤ ꯃꯃꯜꯅꯦ ꯂꯨꯄꯥ 100 ꯁꯤꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯗꯗꯥ ꯀꯩꯒꯤ ꯁꯦꯜꯅꯣ ꯋꯥꯊꯤ ꯇꯧꯅꯨ ꯑꯩ ꯂꯧꯔꯣꯏꯀꯣ ꯁꯦꯜ ꯂꯧꯗ꯭ꯔꯁꯨ ꯄꯔꯁꯇꯨꯗꯤ ꯂꯧꯔꯣ ꯅꯌꯨꯝ ꯌꯧꯔꯒ ꯍꯪꯉꯨ ꯋꯥ ꯉꯥꯡꯅꯒꯨꯝꯁꯦ ꯁꯠ ꯂꯧꯁꯤꯜꯂꯨꯁꯤ ꯑꯩꯅ ꯄꯤꯕ ꯂꯧꯗ꯭ꯔꯗꯤ ꯃꯤꯅ ꯄꯤꯕ ꯂꯧꯒꯦ ꯍꯥꯏꯔꯣ ꯇꯔꯨꯕꯤ ꯎꯄꯥꯏ ꯂꯩꯇꯦ ꯄꯔꯁꯇꯨ ꯂꯧꯁꯤꯜꯂꯤ ꯄꯦꯜꯂꯕꯅꯤ ꯍꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯇꯔꯨꯕꯤ ꯃꯈꯥꯗ ꯊꯥꯔꯤꯕ ꯔꯨꯃꯥꯜꯗꯨ ꯂꯧꯈꯠꯂꯒ ꯐꯖꯅ ꯊꯨꯞꯆꯤꯜꯂꯒ ꯃꯥꯒꯤ ꯕꯦꯒꯇ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯆꯠꯄ ꯍꯧꯏ ꯅꯣꯡꯊꯥꯡꯁꯨ ꯃꯅꯤꯡꯗ ꯏꯅꯩ ꯔꯨꯃꯥꯜꯗꯨꯗꯤ ꯑꯩꯒꯤ ꯅꯠꯇ꯭ꯔꯣ ꯄꯤꯔꯝꯃꯨꯗꯅ ꯅꯪꯒꯤ ꯑꯣꯏꯔꯁꯨ ꯑꯩꯅ ꯂꯧꯔꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ
Class en kibadagi nang ma gai nem tor kanuda. Nungsiba double jet ke tawiko. Tarubi mathanta machin khumaga noi. Ani do wari sana sana bajar janglaga nungsi tombigi sandal leminarure. Thora aga tarubi hoiromgi auto parking fau lakminare. Kainom cha kisai suya de ibe manang na sil puthokni ba khaliro. Ai budet la aga nupa man kidreda. Yare badada asina loiba nate kona charse. Dada han ba thengkrani chatloba ai so to tongkrage. Yum yobaga paw hairo. Tarubi bag tagi rumal ama lauthoklaga se dada gi rumal lauzaro. Sidi ai gi sunatana. Ai gi ne kaidorage. Machu sangtriba angoba rumal da ai gi thamoini. Dada na sangnimba machu ma sangbiyo. Aduga chanaba mingthol ama pibiyo. Hauzik tinateko dada na pamba matamda phao ai ngai gi dada. Nongthang rumal do lawi aduga khongrau pocket ta hapchele. Tarubi bo amuktang manne yenglaga hoi phare chatlo nangso aishu chatkragi phajan chaluko ngasai de ena chatlido yam thirabo haise nongthang nok fet tawi rasi ko tet toba maya do higatlaga tentak toba lumangi saido makhot yetuna nang khatlaga lukhamda makhotu thamlei ngasi aina chinche karan hurade nupi macha nang nayuman jaroi ko dara nang bol mai no kono habane thamoi se channel mangi taweba aida chachawragi yum nodi chatluko nungsire nongthang chatkiba maikai yengduna tarubi nokna leihowi nangna chatkiba maikai da mit yengna tamdringai yenghoba ayama leihori haibagi hanamukta yenglamo thamoi magi ningai se themjin jahoge ngasi nangi khungchat asina punsigi aroiba oiradra somdana pasotna luhungba tha phadringai ichabu nupi ningame haiduna phubiba nacha namauda manaba meeting yengba ngambidaba iche sunupi ni ngasidi aroibi wajab chana ngangnase patina inaw ibema hayo inaw gi wa taraga nache pa khompiraki watlibro haigadaba kari haininge hairo tasengna hairabada aigi chase amukhane yumsidagi chathaningre halakpi mingthol phanglabasu yumsida nungaina leijarasano aduna inawna lepa warimni imawgi watagi imau kokthoro ngangnariba warido pari khumde hoimai haide tumina dumakle premila se imungda sanariba warido taribani mapa tomal office halaktre ma halakpa ngaibada pasot ngangbagi loiba naidre ichegi imaudo aigi di jani mamagi wasu ichagi apambani masida wa makhata ningai leitabrana khalido na naude adudi aigi jagi wasu aina lepadari pari da onsilaga hai ibungo nang wangang kanu ai ngangi tumina ta imana kusi dobiyo ichana cha chapmane wari boba tomal gate lomdagi gari thausilai gari dagi kumtharaga mayam pullidu da yaurare idai moi lakbirame hoi aikhoi la iye tomal pari magi nupiga khatnakiba saunakhiba leiraso mama mapa oiba ahal singdade bebar kaijade chair dagi hogatuna makubok khurumi baba naja khurumjari yare hogal pasota onsilaga hai mama naja nupi di gadai lekre ai laktraso kok chathan ki baya do naja nupi na chachararoi hairasibo aina kari haidoi moi baba hai naja nupi go thoro ne mama nang wayam haining deko imungjang naja nupi la on hairujo pasot hoi mai hairamda fet haidoktuna imung changke tomal patida onsilaga wa makhatare itai ma aishu yami kaire handaki matangse ai nei khongna thong nei chanu bi buthilak payabani aduda itai ma hoina wa ma phawba hairaktabaduda karino ne tomal nang na hairisibo ichanu pabo imau kawrucho haiduna anirak thakibani mama aiga wari sanage natradi imau tharo oi haibira I haina ichana tamida parina aina lakpa khuding babung dileramde tomal gyan tare pasotna sanariba lelasi hoimai hairamda imungda praprap changlaga machanupi kauthoi ibema nangge pambayo yumsida leige haibra napuroibagi mayumda chatke haibra loisinba yaba wa mayo ipatage sauki noibungo tapthasi ai imauda wa krange yabigadra tomal karigi adani tema hekta hamu yai imau ibema nangbu imaga khatnakiba leibrane Premila maru lukthai tapna leitema nacha nupi gadi
Premila leite haibagi mawongda mangak haire. Adudi kaidau chatliba imaude. Leiminaradi ngahak saunaba mahausani. Maduda tung koina saugano. Yum panba ngamlo ibema. Yum pange hairadi kharasu khangba kalu. Nupi man khidreda. Chalo chalo. Naphinaro loiseluro. Ima laklingai aiga chapmina krasi. Premila do latli tauna. Ima ai lakchararoi. Pasot nakalda leplambadagi wapang silai. Aina haidro moi babong nacha nupina chatlu yadraga aina hekta talu yari bro. Premila parina chatlase hairakpa ngaibani. Parina tumina leibaduda warauribra oinaribra khangde chatlaroi hekta haidoke. Pari su hoi mai haide tumina lei mama patina kari hairakpa sini. Mana hausek ngairiba mai thongda sauningba ningamdabagi mami tade. Mamagi pukchel so khangi pari. Aduna mama na karamba mawongda warip laurakpa haibaduni ngairibase. Pati sor asang ba mohondoklaga. Tomal, pasot, ichidi wa hainingai leitre. Imaw na yadrabanina kari di upay lay. Aigidi icha anini. Laibag thibadagi mapanaw na kainakre. Mapayaw na icha ani sibu mi oinaba chawnaba nawkolakbani. Aigi icha singi magundi mama aitana khangbani. Aduna naitom pokpina chanupigi magun mama mapa oiribana khoi anina khangpham thoi. Asoiba aranba aina khut thinduna takadaba semdokadaba natre hojikti. Na khoina nachabu sembiyo sabiyo matam leiri hojikso. Phare imagi pariya kari khale. Nupi si tangai phadana amamuk thiba tari ne ko. Pari mama da yenglai mangak to pairap nomaga. Yai ma thise. Nupim thise yai. Tomal pakhatle. Itaima, amukta ngaibiko, amukta tapthabiyo. Ichana lan kiba kaya soi kiba pumba ngakpiyo. Ichana chatloi hairaga hekta yagadrane. Mapa mama amoibada matik chadraba haidoira male. Ichabu mathang chana warakpa ngamhaudre. Warogino itaima. Hojikti icha seikhoi oidrabani. Itaima na nakhut chana warakpiduna afaba imung ama sama sembada nupi amoina thodang lawba ngamiyo henbiyo. Somda Premila kari nungi haidu yaure nupi amat thibagi wapan kibaduda masado tarang chatkrabani. Pasot so swai matang sidadi apang thauna mukpaga changdre. Pasot Premila gi masa paiduna ille. Ibema chalo. Napabog na hairi se khomuni nangbo. Tomal pasot tawarona. Nupi moiraga mama moiraga. Karigino. Nachagi punsibu nungaina bagidamag migi mung kaina na basiluriba. Nangumba mama kaya silaibana hojikti ichagi imong la ani haibagi haraw nungai bagi mahud lan la ani haina mipaina ba puknare. Mama mapawai ba khuding masibu miyoi bana simba chatnabiro. Masida thongna hapliba mama nangbu amukta digyan taru kaidobage. Pasot WakhaL mona khantharaga mapuroi bana hairiba khuding achumbada achumba ngaktani mathanta khanjarai. Mahakna tawuriba thabak silale haiba khangle. Mapuroi ba tomal na so mabu yaningdre haibasi mathanta gyan tajarai. Premila khomde leblambadagi gate lomda makhong thangba hawi sum chatkibaduna gate hangaga thokre patti parida onsilaga chatlo haibagi ingit tawre pari hogatlaga prap thore gate he khangdokpaga Premila na kaidawrige chatlasila ima gawro odama adadai punchi se malhanbam changi haido onthokna jungkreda ho balem nang tani he asumna Premila somuklagle mama pasot Haukiba aranba WakhaL pumba masana lale haijare. Imong anigi marida hena afaba mari thamduna nungsi chanana leiminarasi haiduna haraw leihore. Numidang wairamdo makuta khaw ama paiduna mani chandra nongthang hoida lai. Somdana nongthanga nungsitombiga wari sanari. Nungsitombi mabungna sendal leirakpado thingzillaga. Tajo sidi khupazama aigi kongsinara khangdreda. Fazakreda aigi changi kongse kwaidi tangba sendalbu malida ha hina fazakre seita company no uradi aise moigi brand ambassador kaido oyu kaina hairadabani awoi batumbi shida hina fazabasu mayam leihori fazabadusu leira uyadro tajo ibema nabung ne na leningi bani mani do watana kitang fazabasu hin leirabani Mani Chandra mabung machan anigi warida nokfet tawraduna hut leishilakduna waridu yausilai. Ai leisidi kaida waliba. Nongthang nungsitombi animak mamai leithore.
Chandra yaudaba mani ni watlise ai tandan hoine pupu gandhi na smiling face oiba mani du natrane ta jaw mani adugi mani du ne dome watlise pielabane onthok pakhadangi machin manaw ni kedolai no tomena una pisaraga thongjin de lermisena sila chakhom dagi thore tombiya chak thongna ba tawra sila noibo lamyai sida kari no mi tawnari dubo haima icha mani Chandra si yaurami dana oima aise thaba mai lakbani naja ani khadang kumhaida haida waga loin kaw krema icha sune khadang di no tabani da kari leire udaba su kuire ne icha de aina ga yumda leitabane sila nong thang da onsilaga hai ibungo napa bung do maning changi hai hobani amukta chalo tombiya nang sulao sila mani Chandra da mukhaire mani Chandra hak phamamuko chaksang da phamgero nang na tawgi ka da phamgera ichana lening ba mafam da leiro sila wa ngang na chaksang lom da mukmai onsen kre nungsi tombi tonglamba sendal du lauthoklaga phasana khawdu da makhap chile tanja du da mani Chandra khutta parak pa khawdo nungsi tombi da pire e khaino sibuta mane maroi ba subject khargi suggestion materials ngak tane tombi nang tuition chatra su yana ba aigi mana ba ojoi ba madagi lorpani phone nama su yawbani nang na khangra so phone da wena dum hango aigi number do save tawsilaga yarabani se tamania suggestion lobirak pa se yam nungai ando phone sidi lawroi ge da ta chawga imaga na ngang ni phone paena kashu ngangoi ai hainagi pakhat kanu tombi ai su yum da leiroi kolkata da muk chatawri ai chat khadi ma hoi baba hoi adai nang su kamai pau phongnani phone se leiradi yaridana tachawgi phone leisidi tachawgi sina nangi haiba pochak se yam darkar oi tombi se loksilo nungsi tombi khawdo makhutna lawi kari haidoino haiso mathanta gyan tadre yam nakna ayuki nungdangi loina duna leminaramba mani Chandrana ma chatlani harakpada masado kari haidoino haifam khangdana khoirang khoishaune kari gino haibaso madugi maram mahak khangjade nungsi tombi magi hainabi angang oibe wangang do tawre as aidiba yam tandawrida khaidongai chatladoino batamani hayeng joining report piba chatlune aduga 1 week suti da amagyum da lebe yai adu tombe ai wam tang hang do leiko amaka ai di ba hotta haido ba wayam leida tamani lao jaksang da phamuse jak jarga an khrong se di nungsi tombi wangang na khawdo pairaga magi ka da changke mani Chandra nokfet tawna yengduna lehowi mamai lei thorakpada huranba na shamdu phoida lura ha nongthang na I haidi gaino Mr. Huranba no potlo na chodi gaino hai pa de chatho chatke asi hairamaga chaksangda isai ngangang dana changke nangi nungsiba da ngauraba thamoini la 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 to sari siyone asumna numidang do hawba hawtaba mayam puna chak chaminaraga mani Chandra so mayum da hankre